पाउसदी युमफम उइबा मर उइबा पाउ खरा अपडेट तौजरे पॉफी प्लांटेन सु तोकलागदबनिना लायांगना अहिनबा बियंग संगबियो KCA मणिपुर लायांगना पाइखलगलिबा वार ऑन ड्रग्स की खोंथांग असि की सरुका मोइना पाइखलगलिबा खोंथांग असिबो सावगलदुना टेंगनोफल डिस्ट्रिक्ट की तोंगान तोंगानबा मफमसिंगदा पॉपी पांबी थादनबा अमदि थांदनबा टेंगनोफल डिस्ट्रिक्ट की कोकी चीफ एसोसिएशन KCA नंगसी मियामगी ओइबा मिफम अमा पांगथोक्तुना वारेप नखरे हारे ngasi district asigi Tuino Palace Community Hall da pangthokiba mifam aduda Kuki Chief Association More Block Masi Block Technofor Block KWRO amadi district asigi tongan tongan ba Kuki Civil Society Organization singi miuching na sarubiyake mifam aduga mari leidana Kuki Chief Association ki Vice President TS Tokhotang aukip na pangmisingda haikibada Minister N Beren ki poktak matungina war on drugs ki matangta Karena ini tu nak ngasih lagi ehuna Technofor district popi plantation tawaroi hai nambiam na ayaba pire. Ina masih matang dah yang senada pemiyu itaran nasaba committee amusu assembly hari tu nak Technofor district asih sota tu leirba district amane popi plantation su tahu dapat hinda minister nang tombon berian apa di manipu lekak nahen pemiyu sang tu nak alternative arrangement amasin bi tu nak mateng pangbiu ada lekak kamadi minister ki poning sing silagli. Pensioner sing kok the kut hap tuna khang nare housing state asigi pension phangliba sing asi hanadi thagi tang hom phabu ki marungda pension ki senpam magi account changdra phangdarame housing disa liba tha ani ahum asidagi tha ko ningi tang tara hom dagi matungda changluk tuna phangnai haire abaronda pension phangliba singna sarkar gi phanggadaba gratuity accommodation na sing ba phanggadaba leiba adu sarkar gi paisa leite haduna tha kya pibi dabana Pensioner sing kok the kut hap tuna khang nare asigum sarkar gi thawong asi mari leina pasna miyang changpi tanaba pensioner sing gi maikeri gi apel tawrakle OPM amadi selga kona na fare Kaksing Police Commando gi team amana serau lamkhai da frisking checking satharingida sagari panba gari ama tongduna lakpa miyoi ani khamduna check tawbada OPM kg ani gram kunmanga kari da lotuna puramada gi fare haire bhara basing atu da gi sel oina lufa lak ahum lising ani sani kunsu fagat ki haire Ofing ko kunan fara pemi ani edudi Susanpur ki tongloi veng dagi liam haukip chahi kunthak amapan amadi juvenal ne miyo amadi juvenal ni fara pemi makhat apar logi oiba thabak lokana na pasukno police ta sena khai haire aikoi lerek ningthina tamji haiba campaign asigi manung chananga si MSF na koina satuna yangsin kre Manipur Students Federation MSF na sahi kya gi mamang dagi academic campaign oina sangsanduna lakliba Aikoi lerek ningtina tamsi haiba campaign asigi manung channa MSF ki general secretary Hizam Rosen losengba team abana kasi metang taraga mapanda koina satuna yangsin khre Moirangkom junior high school da yangsin lopa matamda nongsing tabana maram oraga oza sing lagla basa mahiro sing karaktaba amadi leram taba thengna rakhe nagala marom da ngasi yangsin bachatpa saruk amoina Siamaski high school haripalenga ki mahilo sing asi mawngbarin tatan leram pa thengna rakhe School asigi oza sing sign toxilam laga sarkiduna pumbang angna oza amata leram daba thena rakhe mairoi amade kunai ki dabak lairiba mairoi lo Manipur Students Federation MSF na lengak ta huang hangli badude oza sing na suti jamna pamlaga di lengak na sahi chupagi suti thadok piro lengak ki suti thabagi matam gwatlinga da oza ama phawa leram driba asi hairiba mailoi sang asi mapu pandaba ga pangkha koire haibada aiman bathok loi School asida primary oza taruk lei high school da oza masing tarani punna oza taraga taruk lei bani adubo Asukun ke waza ani sulak lamdre. COVID-19 na maram oidan ahoki basahi aniro laik tamba fangtungai charaga sida. Oza amu oibagi tawfam thokpa thabak tawrak trabadi oza oiba tawpiro loinana ising isaugi namada. Oza sing school chatpa talabadi oza sing jumjumda chahi supa oina suti lautuna lebiro haijari. Ngasi yang sin basal lupa matamda class 10 tamlipa mairoi amakak thengna rakhe. Haripa mairoi asi amakak to oibana oza sing suti thadokre. Mairoi lupa mu oiba MSF na langak to wang hangli. Haripa mairoi adudi mairoi ama oidravara. Kali kita mak oza sina tunggi jumpi oi kadar mahiroi amapu takbi tambi bagi mohon choti thadok lepano mar masina athu matamda mari lain apa department singna amadi laingak nambiang sangbiu ana Manipur Students Federation MSF na haire atopa editorial gi kalam amada officers na person sinaba police ki anopa pantup ama hawbagi wakhalon thakari ngai ne komjali singa magaza par humpudra ni togi January kun gama thoida Manipur India ki mapung pharba state ma oike Khodek da paragati India ki mapung papa state mo erakba sahi yangkai mapung phakre Manipur police ki puari dai nerugati India da punri mani maka tamba leibaga mo oibagi wari sanari basegi mamang thakai base Pasa faida lengkat ki ba ningthorol ki matamdagi hauna Manipur da police lairakhrabane
ꯑꯗꯨꯕ ꯂꯩꯕꯛ ꯊꯤꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯨꯡ ꯐꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯈꯤꯕ ꯆꯍꯤ ꯌꯥꯡꯈꯩ ꯍꯧꯈ꯭ꯔꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯨꯂꯤꯁ ꯃꯦꯅꯨꯋꯦꯜ ꯑꯃ ꯐꯥꯎꯕ ꯁꯦꯝꯕ ꯂꯩꯇ꯭ꯔꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯨꯋꯥꯔꯤꯗ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯉꯥꯜꯂꯝꯕ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯗꯣꯛꯇꯔ ꯁꯣꯏꯕꯝ ꯏꯕꯣꯆꯥꯅ IG ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯨꯂꯤꯁ ꯃꯦꯅꯨꯋꯦꯜ ꯑꯃ ꯁꯦꯝꯅꯅꯕ ꯗ꯭ꯔꯥꯐ ꯇꯧꯕ ꯍꯧꯔꯝꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯀooperation ꯐꯪꯈꯤꯗꯕꯗꯒꯤ ꯈꯥꯏꯕꯣꯛ ꯑꯃ ꯏꯔꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯃꯦꯅꯨꯋꯦꯜ ꯑꯃ ꯆꯟꯅꯗꯕ ꯌꯥꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯁꯥꯝꯗꯒꯤ ꯄꯨꯔꯒ ꯑꯁꯥꯝ ꯄꯨꯂꯤꯁ ꯃꯦꯅꯨꯋꯦꯜ ꯑꯦꯛ ꯃꯅꯤꯄꯨꯔꯗ ꯆꯟꯅꯔꯒ ꯂꯥꯛꯈꯤ ꯑꯁꯥꯝ ꯄꯨꯂꯤꯁ ꯃꯦꯅꯨꯋꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯇꯉꯥꯏ ꯐꯗꯅ ꯆꯠꯅꯕꯗꯅꯤ ꯃꯅꯤꯄꯨꯔꯗ ꯆꯨꯁꯤꯟꯅꯕ ꯄꯨꯂꯤꯁ ꯃꯦꯅꯨꯋꯦꯜ ꯑꯃꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯔꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯅ ꯃꯣꯠ ꯄꯤꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯃꯦꯅꯨꯋꯦꯜ ꯑꯁꯤ ꯅꯠꯇꯕ ꯃꯅꯤꯄꯨꯔꯒ ꯆꯨꯅꯒꯗꯕ ꯑꯃꯁꯨꯡ 12 ꯁꯨꯕ ꯆꯍꯤꯆꯥꯗ ꯆꯠꯅꯕ ꯌꯥꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯖꯕ ꯄꯨꯂꯤꯁꯀꯤ ꯃꯦꯅꯨꯋꯦꯜ ꯑꯃ ꯁꯦꯝꯕꯒꯤ ꯇꯉꯥꯏ ꯐꯗꯕꯗꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯃꯦꯅꯨꯋꯦꯜ ꯑꯁꯤ ꯂꯩꯇꯕꯅꯤꯅ ꯂꯝꯆꯠꯇ ꯁꯥꯖꯠꯇ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯒ ꯆꯨꯁꯤꯟꯅꯗꯕ ꯀꯌꯥꯃꯔꯨꯝ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯊꯦꯡꯅꯩ ꯅꯣꯡꯃꯩꯅꯆꯤꯡꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯄꯥꯔꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯊꯧꯒꯜꯂꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯃꯌꯦꯛ ꯀꯥꯕ ꯇ꯭ꯔꯛ ꯂꯂꯣꯟꯕ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯄ ꯃꯤꯌꯥꯝꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯂꯧꯕꯤꯕ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤ ꯐꯣꯡꯅ ꯁꯦꯜ ꯆꯥꯕ ꯌꯥꯕ ꯀꯥꯡꯕꯨ ꯑꯃꯗꯨꯅ ꯎꯍꯜꯂꯛꯂꯤꯕꯁꯤꯁꯨ ꯑꯁꯣꯏꯕ ꯄꯨꯂꯤꯁ ꯃꯦꯅꯨꯋꯦꯜꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯐꯥꯎꯕ ꯌꯥꯏ 30ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔ ꯄꯤ ꯒꯧꯂꯨꯡꯃꯣꯟ ꯁꯤꯡꯆꯤꯠ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ DVꯅ ꯍꯟꯗꯛꯇ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯄꯤ ꯒꯧꯂꯨꯡꯃꯣꯟ ꯁꯤꯡꯆꯤꯠ ꯒꯚꯔꯅꯔꯒꯤ ADC ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯄꯨꯂꯤꯁꯀꯤ ꯄꯦꯔꯦꯗ ꯀꯃꯥꯟ ꯇꯧꯈꯤꯕ IPS ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯍꯥꯛ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒꯤ ꯃꯔꯝꯗꯤ ꯆꯞ ꯆꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯒꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡꯏꯟꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯥꯔꯁꯟꯁꯤꯡ ꯃꯔꯥꯅꯥꯏ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯕꯒꯤꯅꯤ ꯄꯨꯂꯤꯁ ꯄꯥꯔꯁꯟꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏꯗ ꯑꯣꯏꯅ ꯁꯤꯟꯅꯕ ꯌꯥꯔꯣꯏ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯁꯥꯝ ꯄꯨꯂꯤꯁ ꯃꯦꯅꯨꯋꯦꯜꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯂꯤꯁꯀꯤ ꯒꯦꯖꯦꯇꯦꯠ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁ ꯄꯥꯏꯕꯁꯤꯡ ꯐꯝꯒꯤ ꯃꯇꯨꯡꯏꯟꯅ orderly adum pi khudam oina SB ki rank da leiba officer singidi orderly ani phawa pi mataw sum tawna DGP gumba awangba thake officers in office da aniyama amasung bayum da aniyama sinaba yalle adoba manipur da police officer kharana tawriba matawsi karino khangre mataw tawriba police masa masu singda wakasana pamafam su leite madam sara mina gi ponsi maril da talab zare officer singi loina vigi mafim role phawa makhoi da sawali abega wakal lai masiga sumatakta mai makai sabadagi hendok aduna mayum gi thawdo wathok thorakwa lau yaiba fabuda training tawriba police person sangu putharaga sinnabagi thawdok sing laikre hauju police officer kaya amana sinari asigamba tanpham asada minister nongthoma berina manipur police streamline tawnanava biding bakada police officer ama yana na thabaktagi suspend tawkre badang asada panjaring bo wafum di minister na manipur police ki anawba pandup amba aunana balakolagliba khongdang asi puning thawani oi police officers in a person kaya ama mayam dale laga talap tangkai sabagi chanabi ama lairiba sin danga tigat piraga marat leifa officers sing serak piraga di housing manipur the person masing kwatle sinapa konatre haibase khara makai di song thorakani hiram asida su miyang sanganinge nagalam da police reform gi matang da supreme court na pikiba judgment manipur government na sahi taraga tari chupna thabak ton thorak tabagi mayukta high court wakalakle daiba kasi police reform gi matang da supreme court of india da file torki petition Prakash Singh versus Union of India lisingani taruki matang the police complaint authority PCA constitution established the yauna apex court asina pikiba directive tarukpo manipur government ki oinadi sahi taraga tarit chumna thabakta onthokdana laisilakle abagi mayukta high court of manipur da PIL number 19 of 2022 file tarakle PIL asi luang sangpam mayai lekai dagi wai mangi chahim phogani pan surabana petitioner oraga Union of India ki Ministry of Home Affairs ki secretary Manipur ki chief secretary home amasung DGP Manipur po respondent sing uhelaga makhoi gi mathakta file tawrakpani petitioners na wakat ibana atopa state sing da model police act lisingani taruki spirit da pangthok na khibagum Manipur dasu Manipur police act manual natragan Assam police manual ba amendment tawduna bari lenawa act sing chanhan gadabani aibasini atuba Manipur government ki supreme court na order as pikir basu sahi taraga tari chupna tumduna lerakli ahatuna thawong asina Manipur police person singi maraktagi serious oiva misconducting satharakpagi public complaints lakpada inquiry tawon bangamantri haibasini medara simak ngasi chief justice Sanjoy Kumar na lujingba bais na lokolakpada
Petitioner ki maikeda council maibam ready na lepke. Petitioner ki maikeda council maibam ready na lepke. Kona petitioner council ki submission sing tara pamatungda respondent humbakta July mga pawag ki manungda pahum pira kata notice isu tauke. Loina na nambit asi magtada meta na siya mo kana list taw na direction pike. Civil police ga MRIRB ga tosinararoy. Si Minister ki Secretary and Jeffrey na ngarang DGP da ikibajarol amada. Civil police da MRIRB person sing tosin na to na mataw taw na bagi. Tabag tok pagal loina na MRIRB person sing makoy gi. Parent unit organization sing da haran kita da papaktak pikre hari. MD Azmal Amusna na nupi oibagi isat mangalo bagi. Madik zaba serak PBU naubi. Haukifa tha asigi mari da mau ama mayum da ki mangkre ana social media da baril sal aba matung amok mag masana yana chien bari ana amok video ama social media da viral wekra ba matung nufi etuna mahak ponam duna MD Azmal Amusna sai kuntra ka tarit apopa MD kadir sa khabai choi karong thongna fara ba matung nufi obi ki zat ki harak makhal ba matung nampuda masana yana chien bari ayan duna video do nambani ana porompat women PS da complaint ama tawra ba matung Polis nagarang MD Azmal judicial custody da thamjin kre. Ngasi major khulda laiba press club ta victim oiribi asigi apopi mama laisram naubi sahi jangkai ga taret chura bina thaudu du da senari ba MD Azmal bo. Masagi maral gi matung ina cherak pibina na phongdo kre. Thaudu ga du gi matang da mana ai gi bada jumpalabi magi masa nupi bo MD Azmal Amusna na launam taudu na faraga. Pobi khrapa matung nupi oibi gi izat karak mangan biki bani maram masina Polis ki kutta lai riba MD Azmal Abusna bo ain ki matik saba dandi PPO ai ki baga loina na. Thado ga sita sena riba miyo asibo serak pi bada lamda masigi lub kya nasu mateng pang biyo ai ke. Nakalam rom da so namit mafani fazin dona thamlaga nupi ubi ki set magan kiba Azmal sa mapun se suba phado pigada fani bina. Mafuro ba mati masala rabi maitei nupi amba pu namit mapandi chumna fazin dona thamlaga. Nam dona nupi ubi ki ikai khumna ba magan kiba Azmal sa mapun se suba phado pigada bani. Compensation pamte haina pangai Women Association ki convener oina thau puribe sagol sem pinana phongdokre wa phamasing asi Manipur Press Club ta pangthokpa pami singko naba amada aukiba na betkhani ki mamangda pangai bazar da lila yengkham da ki mangkhibi mayeng bam ongbi ina khunbi ki thokiba thaudo gadu ki matang da ina khunbi ki mama yauna pangthokiba pami singko naba amada convener pinana phongdokibani magna makata na hai ina khunbi mafuroiba amadi masa lairabi nubini khangna khana pa aduna Namdara faragra mitma pandi losinduna thamlaga nupi oibigi ikai khunaba mahalaga kian khagan pagi thabak cha tharaga namduna masana jai aiduna social media da phongthok ankibane pangai hariba mafam asi mitai pangal amadi maidei punna khundamina ba mafamne amara magi ikai khunaba ngakna satmina bagi mahutta masa amadi mapuroi ba lairaba yonggi mau amabo faragra mitma pandi losinduna thamba haibasi nupi khunai bo usetabane thaudoga sida jener ba mitai pangal asma mafon sisu pagi phadok pigedabani ana su phongdoke Nambol sabal laikai amadi naurem da yum kuntra hena ising thumjan kre ising thumjan ke mafam sing minister basantana koina chatuna yangsin kre naminini humni ki mamang da ki leptan surakpat no na maram oraga besnopo district ki Nambol kendra ke manung chana leiba khulkya ising isau ki awa pamayok nare dedim lambi fauduna chaliba Nambol sabal laikai da yum kun hena isau na thumjan ki bedagi ising thumdaba atai imung kya da changjapam lauduna laikre Ising isaw na lambi ki mafung kaya thumjin ki pana maram oraga chatok sasinda kudong chadaba kaya biyam na mayok nare. Nambol kendra ki manung dalay ba mahiloisan kaya ising na thumjin na layki badaki. Mahiloisan layik tamba fangdre nambol turen ki ising imay wangkalak padaki turel kongban tataba. Miyo ising mi pai pafung nari nambol naurim da jum tarit ising na thumjin kre. Isong da jeli ba layram turel ki ising imay wangkalak pa amadi sana fataki phung kaya chentara kuna maram oraga. Turel asing matakta kuliyay da sabo thong su chentagre. Isauna Nambol kendra ki manung chatna mana masing ingkhol kaya ising thumjin duna mang takan kre masida natana ngayok fam kaya pathok tuna fam ta jok panga kaya sianthokre chana thakna na bagi damak sinaramba lagai ki pukri kaya su isauna thumjin khibida ki miyam na thakna ba ising phangda bagi awa pamayung nare oi ba phiba masida makata na nong churak padara padi Nambol kendra ki manung talai ba jung kaya mana masing thaba ingkhol kaya ngayok fam kaya makata na ising thumjin duna ka hena mang dak pa ya bagi phim ta lai ragani hare Amoromda Nambol kendra ki isaw na sogala pa mafam sing habadi sanafwat sabal mongjing Nambol awang kwangkham naurem maibam isuk na chingba mafam sing da kendra asing MLA oi batana tana Education Minister Thaunawjam Basanta Kumar ngasi koina satuna yangsin kre yangsin kongsada tu minister na ising isaw na baram orga ising thumba dagi atopa
yumda sangjafam lawda lairiba imungsing ngayofam amadi lawfamsing ising thomjinbadagi awaba mayoknariba lawmising ga hakthina unaki minister basantana phangdokibada manipur gi minister N Biren Lusingba BJP gi lengak asi laibak miyam gi ihul ningtina khangba hiram khudik da miyam gi jai fanarba thorang kya hudok le lengak ne maram asina tungda nong khara hek chubaga isau thoktana miyam wanariba asi amuk hana thoktana ba haujik laifam chafam khangdriba miyoising da khudaki awaba kokna ba mafam chabasin da relief camp hangna ba mati khudaki obi mating pinan ba hona gani ana su phangdoki maka tarakpa atopa pauda morning walking chatkiva school waja amadamit mangari ki batungda asi bhaksang una kongba torel lagi phangle Imphal East ki thongju kendra gi manung channa khongban mangjin da leiba school waja oiba mi ama aukiba me taramanga gi ayuda walking chatkiba da gi thi bhakhang da lerakhiba do ngasi nongthil pung 3 minute mangarum thaba matamda irinmung police station ki manung channa kongba torel marim gi basi kong lawman bi mapada phangle haire asi bhaksang wana phanglaba school gi waja asi ki maming marang them Gonesur sei ni phugani thoi apopa M Surjit kawe laifam tagel khongpal dakini hausina khongban mangjin da leiba mahaki nupi memda yawung induna leibani haire pawosina hai hokiba me taraga manga ge yuktagi working set ki badagi hanjilak tabadagi imung marung gi biyoisingda thibagi tabak chataduna lakhe asi bhaksang thibagi tabak da National Disaster Response Team jauna theke madura ngasi nongthil asi bhaksang oina kongba turel marin gi basigong longman bidagi phangki bane Laikiraba sigi imung manung dagi phangpa pawgi matung inati asi baksang asida chaigumba posakna phubagi dakpham kya tarame ye thangba mamit chu phubadagi chongtuktuna lerame maduna kana gumba miyoi kharana tamthina phuraba matungda isingda thatharamba oigani haibag isinglaba lai asi baksang asi postmortem gi damak house rems ki mokta laire forensic science ki kangbu yauna postmortem ki thabak chathaba imung manung gi miyoi singna pamli loida mesi asigi matangda irilbung police station na case amala khotuna thijin umjan bagi thabak chathaba ukre haire Miron bi mama sing the antenatal care ningthina pihodrapati soinaiba angang polapa gi othokpa chawna lai Dr. S Ranjan Miron bi mama sing the antenatal care ningthina pihodrapati soinaiba angang polapa gi chawna laibana Miron bi mama sing gi care lobuda asobu thodang loriva healthcare workers and thabak thorom sing khomang choksin han basangi haina Health Minister Dr. S Ranjan na phangdokre Wafam sing asi ngar Wafam Masingarak Rems was the National Institute for Empowerment of Persons with Intellectual Disabilities Department of Empowerment for Persons with Disabilities and in Sinduna. Development and Disability Gimatang the Pang Hokiba Nursing Giwaipa 1 day orientation program out of the Dr. S. Ranjana Fangtokibane. Department of Community Medicine Rems Imphal Relief Center for Welfare of Differently Able Person Manipura Madi. State Commissioner for the Persons with Disability ka khusamna tu pang thokiba prevention early identification and early intervention of developmental disabilities haiba theme da orientation program adu adobe thauramda Health Minister Dr. S Ranjan na makhatana phangdokibade Langan healthcare system asida lupa crore thadarabasu system asik manungta leiriba khudimangna amato oina thabak paikhat minadrabadi Prime Minister Modi saruk yatana mit tarani chuna sanga festival pangthok na base minister na siar logduna wa khanakre COVID-19 license maram oiduna sahi ani pangthok lutraba sanga festival handak sahi gi wena Prime Minister Narendra Modi da saruk yatuna November konmathoi da gi mit tarani chukna bafung phana pangthok na bagi damak ngasi se minister gi cabinet holder se minister N Biren na siar logduna athai minister sing amadi department ki bagok thok official sing amai pham pangthokre pause sina phangba pau gi matung inati ngasi gi mifam aduna sanga festival ase Imphal ki hata kangjebung kaipul lamjau amadi mauna singba mafam sida pangthokna bakana ge festival gi ahuban mit amadi loisinba namita Prime Minister Narendra Modi saruk janana basu khana ge barweba festival pangthokpum oigidur ba hata kangjebung haujada ge hona ningthina sit siang ba kitabak margilena ba department singna pangthokna basu warep loge pawosina hai sanga festival ga loina Manipur da leiriba tongan ba ethnic community masak tak pajum sing Saraga hata kangjebung da thamduna miyap lehelamba adu handaki oina di kaipul lamjau da permanent oina saduna thamgani haire pawosina hai BJP ke ni subalingak asina me chamari ki manung da pangthok pathabak thorom singki manung channa haigang singki ibudo marjing ki masai kolda sagul kangjai masara gi saktam mayek sanu utpa statue amalpa crore chama hena changna sagaliba asijo manung chalandu da sangai festival nangna da baloi silan gane masida natna sangai festival mamang da Imphal sar ki marwai bal lambi ki sarok singda Lairiba building sing asi taru tanana thamna da chap maraba masu ama sangwa building sing ohanar bagi thabak waikhat pa ya pro habada sunga sigi bipam adu da khana ki haire
Maka tarakfa atopa pau amada Rusia ki lami amba war crime topa gimaral ya zakre. Rusia na Ukraine da landa ba hokraba matung hanpu war crime ki wel sathariba Rusia ki lami amada Ukraine ki misama ba hat pagi maral ya zakre. Sarjan badim sesimpurin na jumsakai sunamita kibda mahaki matak sa tapa wel amada masagi maral ya zaki bane. Rusia ki lan bari di janba February kunipan da Ukraine ki awang nokpuk thang basarukta sami region da leiba kun amada Hangduna leiba kargi thongnok da Ukraine masa ama makok to nawai na kap bagi maral leiram labade ma ponsi super jen da leiba gi charak phangba yai Ukraine ki prosecutor general Irina Beneditova na mamang da mahaki office na Russia ki lanmi nifuga mathoi ki mathakta war crime ki case lab khana na pathorang tawre ana phangdo ki balai Russia ki lanmi sing adu da siba maral sing ki manung da misam leiba mafam sing da bom da ba misam sing hatwa rape to amsung posai manba yawi han bak na makata na phangdo ki Jingna pamiyoy kaya yamna Ukraine ki kudal laire amasung kaya yamna masa jawdana wel sa tagadawri ay bahawsik asing bagangdre. Arwibada content sing asik mar uy pau khara asiba pau tamjariba. Manibarokal news YouTube channel asidagi yengbiriba punam patagazari. Channel asana tumdak anarabadi subscribe tawi dribesana subscribe tawi rabaloy nada. Like and share tawi sukabi gana punam pau ambakana tagazari.